routine di hanjan hanjan same adubu inbadi suwong ngamde numit ini humni ilam tarsu numit mangani fana sungchat chatte natraga ithau yamanbadani khangde natraga aigi ithau singsa fazna matik chana prioritize tawdabagini khangde matam chana mafum chana loishanba suwong ngamde. If this is you, then you come to the right place. Kaigumba adom sa sumaina tawba misak amo oitardi this video is for you. Siki video sa adom mine loyo phone view. Hello my fabulous people, this is Zelfie again, and today we're going to talk about 4-quadrant rule, also known as time management matrix. Natraga Eisenhower matrix hainasu khangnaba. Sigi concept se ihan hana aingonda aina khangjarikibase akoigi school gi counselor na haibdagi khangjabane. Aduga aina mamangda procrastination ki video amada 4-quadrant rule se explain tawjage habdo. So here we are now, ngasi explain tawjarage. 4-quadrant rule se explain tawjajrigai mamangda si se kamaina mayamna khangnarake habdo adugi matangda kitang samdokjaramge. The 7 habits of highly effective people hariba Stephen R. Covey gi lyric sa sidagi mayamna sigi 4-quadrant rule sa khangnare sandore. Aduga kaigumba adomna sigi 4-quadrant rule sa adongi routine da adongi punsi da fazna matik chana implement tawbi tardi adom sungsoi na adongi productivity adongi effectivity sa hengalakani habsa ai guarantee tawjage. Anna matamanga da bida hek tawjage ahanbada akoina plane ama lawrase plane habidi lamai ama se akoina 4-quadrant thokna thugairase. Akoina doina tawdo maths ta lamai 4-quadrant thokna thugairase. 4-quadrant sida akoina kaidodunu hamatamda akoigi task akoigi ithau singse sise macha khaina karamba quadrant hapsodunu habasa sitangne akoina yengduse. Ahanba quadrant sida akoina marus oiba aduga hathu na su tawdaba yadaba thabak sing ithau sing task sing habidi important and urgent task sing sa sise hapkani ba. Maru oina adom se satro oitardi adongi assignment adongi deadline leiba assignment natraga adongi project to adudo hana tawbina hotnauba. Ani suba quadrant da muka maru di oiba aduga yam hathu na tawdraju kesu kaira oidaba aduga long run dadi matam kuina dadi adomda yamna mateng pangakataba task sing habidi important but not urgent task sing adom se satro oitardi adongi pagadaba adongi learn tawgadaba lessons sing natraga adongi learn tawgadaba concept sing adu sing adomna practice tawgadaba sing sa sigi quadrants da hapiyoba. Sigi quadrants da yawa task sing na adomda matam sangna da adongi personality development tawgada mateng pangakani adongi skills sing growth tawgada so mateng pangakani ba. Ahum suba quadrant da amuka urgent oiba aduga yam kanna important oibradi oidaba. Samna harabada adongi calculation ba natraga adongi digital connection sing phasana maintain tawdaba hodaba habdi emails hanba natraga kana adomda connection leibasing aduga phasana wari sanaba natraga adongi relationship ama semgatpa kanagumba amaga sigumba task sing sa sigi 3rd quadrant sida tawbiyoba. Kai quadrant mori 4th quadrant mori 4th quadrant sida na karamba thabak sing tawba ya 4th quadrant sida na maru su oidaba aduga urgent su oidaba not important also not urgent habidi adomna social media da scroll tawbugumba film natraga movies matek ama yengbugumba natraga novels yengbugumba adomna di tawningba aduga adomda tasengna adongi self worth da maru oibradi oidaba aduga urgent oibrasu oidaba task sing sa hapiyoba. Sumaina adongi task sing sa sigi quadrant mari da fazana arrange tawkra matungda quadrant 1 da lariba thabak sing sa hana losilaba matungda quadrant 2 da lariba thabak sing sa sida amu lakpiro aduga quadrant 2 gi thabak sing sa loraba matungda quadrant 3 da amu lakpiro aduga quadrant 4 da amu. Sumaina adomna adongi nongmada sangba task sing sa sumaina quadrant mari sida khaidoga fazana organize tawdardi adom sa long run da thabak tahodre habagi matha saba ai larik pahodre habagi matha saba natraga ai kainoma se tahodre na matha saba natraga matam nangdabagi khulong chadaba sing sa fazana mayokna bangamgani habasa ai thajai. So that's it for today. Solution jarage khara detail le video se adu tarsu dum aduga kaigumba adomna suggestions le bitardi comment section libramo aduga adomna aingonda suggest tawningba video topic suggest tawningba later haibiramo and mathangi video da amuk thengnarase. So till then keep learning, keep exploring and stay fabulous.